आकाशवाणी इम्फाल R.K Gorani na pau pajari ahanbada maru oiba pau Raijagi Fishery Mantri S Rajena ngami lising amaga sawnga ahumda PMMSY gi senpham yenthokre Manipur dang namidang athiengba fawda apunba COVID vaccine dose la kunithoi lising marphumanga hena kapkre amasung Kendra Foreign Secretary Harshvardhan Shringlana Myanmar gi official singa laibak anigi ngamkhai gi sayna ribadi matangda wa khanaga dauri Laibag asna COVID vaccine dose koti samaga yankai yongna kapna bahona ringi zaidak asida anoba corona variant thorak le hairi vasina amukasu nungnang ba po halle phibam asida ikhoina tabiri be miyamda hek yaba makhe athuba matamda vaccine dose suna kapthok pinaba masung atopa miyoising vaccine kapta mateng pangbina ba appeal tawjari Laichet asli ngak thoknab asama thong ahumasi inbiu face mask upiu phutaruke social distancing thambiu Mai mit amadi khutsa seng na hamdok piyo COVID-19 ngamai lene ba ipaw sing damak National Helpline number sing 0112397 8046 amasung 1075 ta aduga Manipuri Helpline number 03852411 668 amasung 1800345381 phone tawbiyo Haujik mapungoi ba paw Raijagi Fishery Mantri Sorakabam Rajena Khangal Abanga Milising Amaga Sawnga Ahumda Pradhan Mantri Matsya Sampat Yojana PMMSY gi senfam PFMS gi khothang dangara yenthokre Imphal All Secretariat Labor Mantri gi office ta pangthokpa asama thorom amada hariba senfam singa du yenthokkhibani thorom aduga mari leinana mantri na hai beneficiary singa si jila amadi Raijagi thakta yamna kupna yengsileba matungda khankhibani ngasi yentholiba senpham asna scheme asi onet ihan hanba oiba oina DVT system gi makhadi yenthokpani mahagna hai Raja Sarkar na lamdam astanga gi pothok marang kaina pothokna bakana honari lagliba sahi khara ashta lamdam ashta fangjabanga makhal sing marang kaina pothokna basu sarkar na thaurang tauri Kiani mapal tharum amdi siksa gi Raja Mantri Dr. R.K Gorani Gurugram da laiba Information Fusion Center for Indian Ocean Region IFCIOR lengkhat ke bi ahum suba thorom da saru ya ke mahagna center edugi staff amadi international liaison officer singha suwari sanaki mantri na leba ase sagar gi meng makhada maritime security hena mapangal kankal hanaba aset patha jabaga loina na thabak tawri hebwa fam su phongdo ki mathang chaida pangthok kadeba Manipur Vidhan Sabha Mekhal ga mai lenena district election officer Bisnupur na jila adu da laiba sakhangra barashni dal sing amati mire ogadari ba singami pham pangthok tuna lakadru Mekhal ase santi leina chathana bawa khanakre Bisnupur DC office complex da laiba conference hall da pangthok ki bimi pham aduda returning officer sing nodal officer sing amadi rahti dal gi sing so saruk ya ki makhoina Mekhal ase ga mai lenena lakaleba thabak tharum kya gi matang da wa khanake Manipur dang nimidang athengma phawda apunba COVID vaccine dose la kunithoi lising marphu manga samnga marpudra taru kawkhre masi manungda ani suba dose ki lag mapan lising humpu mapan chahum humdrani thoi yauri ngasi sarkari tungan tong health center cha mang yankhai manga da vaccine kapi thabuk chathagani amarom dang rajya sa COVID-19 ngi kunithoi naba fakhi naba phawgi sangsa da marpudra ni 5 ani tarukni haipa matamasta miwe ni pan nauna COVID positive oikhi Mui ahum na laina astagi laikhide laina astagi laikhide apno masing dising amaga chamba pamekdrani pan sure hausa active case chamaga marphuni pan leiri Rupamal theater humdrama principal lengkhat khibe common thorum da ngasi tara mari sub national lemani sing award amasung contrast suba maitram bir award lising in kunmato yen thokani amasung kunmato suba Rupamal artist memorial drama festival lising in kunmato su pang thokani Manipur Science and Technology Council Chatharak Year of Awareness on Science and Health Thoromga Siloishi Legani Lotion Migi Thoromda Tongan Tongam Sangda Nokiba Singi Makok Matang Tarva Singda Manama Tumian Thokani IZR South Makara Technopol Assam Rifles Battalion Ngarang Coding Tabi Post Asset Housing Sector Wada Lupa Lak Marpumapan Hen Bagi Brown Sugar Orangone Haine Singda Panisagi Polom Pagat Pangam Kre Makatana Tijinla Bagi the Mopagalebe Mio Amati Polem Singadu More Police Sinakre Pradhanmantri Narendra Modi ki tha gi oina akashbani gi thongna sandokpa man ki baat tha si kundaruk da sandokani man ki baat tharoma sing maune ne miyan makhoi wakhalon my gop natragar namo fd pirak pa yagani makhoi wakhalon sing adu record taro thar ku yagani hairi
Twitter thagat pagwarol amada Pradhan Mantri na hai mahana laibak aski miyang wakalon taba pami. Miyang wakalon sing adu Hindi amsung English da record taro tharak payagani natraga toll free number 1800117800 da call taro payagani. Telephone line na si iday namit pawba hangani. Tabir ba pawo si Akas Bani Imphal dagini. Kaya nage Foreign Secretary has burden stringla namit ini ki khongchatanga si Myanmar da set kani mahang na Myanmar gi State Administration Council Rashtriya Dal singa made civil society ki miwe singa unaduna tungan hiram kya dawa khanagani. Hiram singa dunga manungda Bharat amsa Myanmar ani ki marakta leiba ngangkhagi sayna ba amadi masiga mai leina ba security ki matang da sukumna khanaga dauri. Say iskil February thada Myanmar da lami gi lengak lakraba matu Bharat ke Foreign Secretary gi leibak adu sap hanba khongjat ngasi gasna oiri. Imphal amad atai jila sing danga si phongma pause sing maroi pau sing dam haujak Thokchom Jogendrajit leire Jogendrajit R.K Gorani Manipur Vidhan Sabha Mithal Mamangda Thokpa Hingsa gi thaudu amada hairokta mahiroi ama nongmaina kaptun hatkhiba amadi mahaki mapabuna nongmaina kapadagi aru phimda laikanabagi pau asi Imphal ngasi phongba paukse punamki ahan malamai gi ahan ba pau oina phongnare sana lebakta BJP amasung Congress workers sing laman khumnarakani ki badagi miyam hairok thadoktuna chenare haina headline tawre Huelan pau paukse gi headline na District Administration amasung Law Enforcing Agency gi ahoba leirabra haibasina oire irebak paukse dana hairokta mikhal mamangi lanjau thokle haina headline Naharong gi thodang paukse dana hairokta mikhal ga mari leinaba hingsa gi thodokta mahiroi ama mayung maktada nongmaina kaplam badagi siri haiba headline da pausi yaure Sangai Express Manipuri da pau asiga mari lenana hairokta civil war tholakpa yai haiba pau ama color box item ngani yaure Rajya gi Mukhyamantri Nongthumam Birena CJ Academy of Health Sciences ngarang sangka khibi pau asi ponophom paucheda moreda medical hub ama semganaba khanari biren haina headline tawduna fongle naharong gi thodangdana Imphal Bangladesh flight service atubada hongnaba thawang leire CM Ichel Express tana miyamna Dr. Singbu ikai khumnabagum politician singbusu ikai khumnahan biren sanalebak pauksedana Imphal Myanmar flight service horgani CM haiba headline singda pau si yaure atopa pausingda sanalebak paukcheda kokphai kawa N95 marks supply tobagi khudam phangdre haina quote report pikhlagle haiba headline da pau ama yaure pau si Imphal Free Press ki ahan balamagi anusuba pau oinasu yauri People Chronicle da Hojik Indiana ahumsuwa web thengnari scientist sing haiba headline da COVID ka maril neba pau ama yaure Naharong gi thodang pauksi gi ahan balamai da BJP gi intending candidate mayangwi makhuta BJP mathanda mutchakragani loken haiba headline da pau amasu yaure Churachandpur jila da phongba maswana thar pauche da Bharat da Omicron gi case hengalakpadagi state kayana unlock order thokre Delhi sarkar na Christmas amasung New Year kumai mi punba thingkhre haiba headline da pau amai yauri Jila asigi atuba paukse Manipur Express ta Churachandpur jila gi Singhat village amasung Mongken village da akan mamong da len ta khre haiba headline da pau amai yauri Senapati jila gi Hill Hornbill Express ta Uful thangba lambina Senapati district headquarter da pollution hengat halle amasung tare suba Paungmai Naga Women General Conference lotion khre haiba headline sing da pau yauri Tamenglong jila da phongba paukse Dicham da PM Kisan scheme gi paisa beneficiary singi account da hapsin biragani amadi Christmas kumagi mamangda Tamenglong town gi lambi sing kulas thabigani hairaga hojik fawba thabidre haba headline sing da pau yauri paukse asida Punjab sarkar na COVID-19 vaccine kap taba sarkari karmachari sing da tolop piraroi haba headline da pau amusu yauri atopa jila adu da phongba Tamenglong Times paukse da Tamenglong town gi khwaidigi leader school United Builders School gi chahi Kunthram doi hena school gi principal oiramlaba major retired Gangonglung kamai thabakti pothakre haba pau ama phodo konana yauri ngasi Manipur gi chingi jila singda phongba paukse singda hairo ki thodu adugi pausu phongnari Gorani Thagachiri jogen aroi padamaro be pau amuk hana Raija gi fishery ministry S Rajya nanga milising amga changa ahumda PMMS wa gi sen phamyen thokre Manipur danga numidang fawda upon the COVID vaccine dose la kunithoi lising marphumanga hena kapkhre amasung KNG Foreign Secretary has burden stringlana Myanmar official singa laibak ani ge ngamkhagi che eneribadi matang da wa khanaga dauri pauloi jari